Chaningi, Momo chaningi, Kitang chaningi, Playram chaningi, Chicken chaningi, Omelette chaningi, Kitang chaningi, Yam chaningi. ngasi so isu nupa gi sei mesu tawo phangdere je sigi matang tang hangjo gi ja isu nupa gi sei se chani pa na tambi bra aduga jana tambi bra ai di tambe ai mon da ai sur palo ai na ai ko isu nupa sina ai sak chabo ya tre ai do lo ra bra na adagi di o na pa la ga thamam khaktani mahana samani ada man sa apa na kaino ne ai gi san pa ipai sa khaktani ko Kukilen series hadari se mana kaino hai tari studio gi engineer ne anu amso koi music player ne paisa ka tar hona jabana do apa am jana dum lo san ai di yaw de hudi ka tam Kukilen series mathang manau na phongbi gre ko ja wan de na 13 bol je ramai pa na phongbi gre sigi phong matam se da karam ba series na kwai de ojagi kwai de awa mi kup thengna bi khi bai tari ko phong na bo hona matam da awa mi kup thengna ki huji lan se लाइव नवंबर के तांग अहुम सिदे थातरो है सही तंखाय में को सही तंखाय फाजले है तारे अदुना सिगी मतांग सिदा ओजागी थमोय लानसिना लोसिलाबो मतम है तारे को हौद्री हारे कंपलसरी तौदी तौरदोइने लानसि को जा तौरो मतम सिदा ओरकप याबसे तुंगदे मणिपुर सिदा ओरकप लीडर सिंग मरोइना होम मिनिस्टर अमित शाहना चिंगिलम सिंगदे आई थोक थेमगे हरगा खरा हानदगी खरा हे हंथगी को मम एक तो बाय तारे अदो कोई की सोमदा तंपा के लेबो गवर्नमेंट सिंग सो असिन नोय थोक तो हरा कांदा मयोन म लेबगुम हेक तो हाय तारे जे मसी लाइक मंडे ग्रुप का तखन गा समनरगा मयाम की मतेंग पांगबगी म संसिल का सिदा मयाम की ngasi फावबदा मयाम के सपोर्ट से क्यां सिन मरम मोरगा जाय कोई की महिरोयनी लिंथंगम बी हमजिका अनि की मतांग सिदा हुजि फावदा थिबो फंगदन लेरिसे सिगी मतांग ददि ओजा मयाम नि सि फोंबिरोय दायना हमगिरप यावे from aku ningthokjam motors lelong sajing bazar na lupa lising tarai mateng panggi ko simak samna ngam khai lesna ko tai phum ni dan amso ko LMG ki sai tagi thaga sab ongtok se PK channel po thamina sikamina si channel sina lefna idana handak thoi ba irang asiga mari lenana awa taraba mafam kya da कोई की तेंबांग लपकी मनुंग चन्ना चैनल सिना वीडियो थागस जदुना असु ओपन तारब क्या दा निसिजब सब्सक्राइबर सिंगल लोइना ना व्यूअर सिंगल लोइना ना मतिंग पांगबगी तांका क्या म चथग्रे अमदि चैनल सिदगी लाक्सब रेवेन्यू इनकम दगी सो अंगम मतिंग क्या पांगजख्रे अदुगा मखाताना कोई की नहान मखैसो इरांग सिदा माइकै मफम क्या दा मतिंग पांगदुना लेरंबा कोई की यामबा की गाड़ी सिस्टम लाक मतमदा थेनजबनि यामसिना लोगिरंबा थौदांग से उरबदगी यामबा सुमाइना आइना मफम खतंग चूज तौजगे सितंग कोई मतेंग पांगमिनरुसे चैनल सिगा कुसमनरगा मतेंग पांगमिनरुसे हाबदगी यामसिन याबिरकना ngasi se light minded group का कुसमनरगा तपतागी म्यूजिक इंस्टीट्यूशन लेरिबा कोई टाइफून का कुसमनरगा मयामदा मतेंग पांगनी हायदुना हनक कोई वीडियो म थेनजबदगी यामसिगा मफम दो हानै कोई मतेंग पांगुसी हादना तपतागी यमदा हाना सजगने दुई मथंगदा अवाब तारबा मफम हमदसु यामसिगा लोनना कोई लिलोंग सजिंग थोंगे हाइथबा मतमदा लेबा कोई निंगथौजम कार वर्कशॉप निंगथौजम मोटर सर्विस है तारे मफम सिदा कोई निंगथौजम मोटर कार सर्विस ने मफम सिदा कोई प्रोवाइडर एन लेबिरिबा यामसिगा कोई एसी सेटमिनबगी तंजाजनी मफम हुजिक चलसेन हाइबिरे यामसिना मफम सिदगी को बिरे निंगथौजम प्रोफेशनल कार केयर टाइम टू साइन लेरिसे जी कोई सिदगी लिलोंग सजिंग सिदि थोंगचे हेक हाइथरकपगा सिदि जुम हाइथरगा सिदि टर्निंग हम लेगनी टर्निंग सिदगी हाइजलागा मखागी लंबी हम लाकसिदि लेबा दुगुमबा मफमनी दा कोई ऑयल पंप लंथबानी ऑयल पंप सिदा थाव हाली ममांगी गाड़ी सिगनी फ्रिंगो लिटबा कोई यामसिने कोई निंगथौजम कार वर्कशॉप की प्रोवाइडर से अदुगा तेसिन माग लामिनबा मागी वर्कशॉप योबिबा स्नो वाकनी मफम सिदि कोई थाव हाजरी Playram chaningi, chicken chaningi, omelette chaningi, kitang chaningi, yam chaningi.
चानेंगे मोमो चानेंगे खितंग चानेंगे प्लेरम चानेंगे 6 Naransena gi main office Naransena nere sida sigi lambi sida changagani ja tapta khoi gi yum se tiba changsil le doga yum yodore yum yoga ja tapta ga na bodo me am khoi gi ai gi yamba tapta ben na drum thin ba ngoba morang them ma ngai ne re keng sai ri pong pong na bani khoi chi Lere koi yamba ji tapta ben da drum sel hai no tro ke do yamba mai makol da kirami hauzik diki dre khani dre me hu ga dang dang chonglami hauzik di tho aga dumye ninge no mai makol da kirami hauzik diki dre khani dre me hu ga dang dang chonglami hauzik di tho aga dumye ninge tapta se lere ja Tara dan ai kami tahu kurang gitu. Semua ini cuma yang pagi kok. Kamu lagi saya mai amam lagi di pungin pukul juga. Jadi kamu yang tinggal tahu masih ini kan deh. Aduh aku ini yang betul nggak atau yang ini betul nggak bangun nanti. Apa yang mulai dari itu kok? Anda juga ngelaksa, kan? Angdo. Oh, hangsi tu nak kena kalau ada hangsi tu kena empat ada. Ya, ada. Foto. Aku ano. Guru tak tahu ni. Bukan semua ya. ane hamar Typhoon Tapta Institute of Asian Music kalau aku aduga LMG like minded group kalau nana aku lagi kita sing amade lan pham da sok la sing sida aku mateng tv thoram ama mayam dagi khaijaraga nijaraga asana aku na api bai budi koi arang pham oi bai batari aku mayam dagi nijaraga ko pi bi thoram se koi tan kun ga taret tagi sungsoi soi na haujaraga ni koi sigi mateng pang se adi karam ba kangup sing da hai tare awa han bo na pi se khara thina so ba aku aduga musu kana gu mam tagi mateng pang dra ba aku mateng di koi pang bi ra ba sum madu na koi yo bangam da hai tai koi lai bangam jadra ba sing du oina hana yana ni ani khang oina aku de khan kat sei adu man aku tai phungi da ko LMG ni khan jat kat ar asnon khan jai adu ani khang tang je hana koi hana khudol ta ba hong jage na khan jari adu masigi aku makha ta ba pau dong ni budi koi tang kun da taret ayak so tokilen 14 release to goda badu tang kon tare ta ko ja tang kon tare to koi adu ka tokilen chu release to bo oina koi mi ani khak tang du di koi pi ba ngam bra am tang jeng jage na khanjari mi ama gi de dum sam ngam nar chi ta koi typhoon na ta LMG na koi isa na khai na jaraga pasha pi badu di mahana adi ngam akoi jeng na bai koi khudong sabi pasha do koi de phangwen khanje adu mayam ni khara pa banga bo tara bo sa ma sani koi mayam angam ma teng pang bi da pudun ni sam na typhoon na pang mo na te si LMG na pang je na se de koi mayam na koi bi bi ko sen pham da koi na ai asai sa je koi arang bam oi hai ba tai koi ni sum sinajara koi ni sum sinajaba ki thabak to tong jaba ni adu akoi matam di koi na koi upload tong jara khani adu na koi adu koi phangi ba sen pham dan adong na tuition bi ba koi thajan bi ba sen pham asi audit koi thajan bi ba adong na lum oi bi koi total amount ro koi adum thadok jara khani adum audit se ma sigi kayam sang re kayam lai hybrid di koi je akoi thagat pi eba da viewers sing na
ꯁꯤ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯇꯥꯏꯐꯝ ꯅꯠꯇ꯭ꯔꯒ LMGꯗꯒꯤ ꯑꯩꯈꯣꯏ ꯑꯣꯗꯤꯠ ꯂꯩꯇꯦ ꯑꯃꯇ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯌꯦꯡꯉꯨꯔꯀꯥꯟꯗ ꯎꯔꯨꯔꯒ ꯑꯩꯈꯣꯏ ꯑꯁꯣꯛꯄꯁꯤꯡ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯁꯨ ꯋꯥꯏ ꯑꯗꯨ ꯃꯈꯣꯏꯒꯤꯅ ꯑꯃꯨꯛ ꯀꯥꯏꯅꯕꯒꯤ ꯋꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯌꯥꯝ ꯐꯖꯅ ꯍꯦꯟꯅ ꯊꯤꯅ ꯁꯣꯛꯂꯕꯁꯤꯡꯁꯤꯒꯤꯗꯤ ꯃꯈꯣꯏꯁꯤꯅ ꯑꯃꯨꯛ ꯄꯩꯁꯥꯒꯤ ꯑꯋꯥꯕꯗꯣ ꯈꯔꯁꯨ ꯂꯩꯕ ꯃꯥꯜꯂꯦꯅ ꯑꯩꯁꯨ ꯌꯥꯝ ꯋꯥꯅ ꯃꯇꯦꯡ ꯇꯧꯕ ꯑꯗꯨꯗ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ LMGꯅ ꯄꯤꯕꯤꯔꯛꯄ ꯀꯤꯛꯇꯨꯗꯒꯤ ꯑꯩꯈꯣꯏ ꯇꯥꯏꯐꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯃꯌꯥꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯃꯌꯥꯝꯁꯤꯡꯅ ꯂꯦꯞꯆꯕꯅꯤ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯥꯡ 28ꯇꯒꯤ ꯍꯧꯒꯅꯤ ꯍꯥꯏꯕꯒꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯟꯅꯕꯗ ꯉꯥꯏꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯨ ꯇꯥꯡ 28ꯇꯒꯤ ꯍꯧꯔꯁꯤ ꯀꯨꯀꯤꯜꯂꯦꯟ ꯐꯥꯎꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯣꯏꯅ ꯍꯧꯔꯁꯤ ꯁꯨꯃꯥꯏꯅ ꯇꯧ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯆꯠꯆꯔꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯋꯥꯍꯪ ꯑꯝꯇ ꯍꯪꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯀꯤ ꯀꯨꯀꯤꯂꯦꯟ ꯁꯤꯔꯤꯁ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯐꯣꯡꯕꯤꯈ꯭ꯔꯦ ꯀꯣ ꯑꯣꯖꯥ 1ꯗꯩꯅ 13 ꯐꯥꯎꯁꯤ ꯄꯨꯔꯥ ꯃꯥꯏ ꯄꯥꯛꯅ ꯐꯣꯡꯕꯤꯈ꯭ꯔꯦ ꯁꯤꯒꯤ ꯐꯣꯡꯕ ꯃꯇꯝꯁꯤꯗ ꯀꯔꯝꯕ ꯁꯤꯔꯤꯁꯇꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯖꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯃꯤꯀꯨꯞ ꯊꯦꯡꯅꯕꯤꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯣꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯋꯥꯕ ꯃꯤꯀꯨꯞ ꯊꯦꯡꯅꯈꯤꯕꯁꯤ ꯀꯔꯝꯕ ꯂꯩꯒꯦ ꯑꯋꯥꯕ ꯃꯤꯀꯨꯞꯇꯤ ꯂꯩꯐꯝ ꯊꯣꯛꯇꯦ ꯃꯔꯝꯗꯤ ꯑꯁꯤꯒꯤ ꯋꯥꯖꯒꯦꯅ ꯋꯥꯖꯕꯁꯨ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯀꯤꯗꯤ ꯏꯁꯩꯗ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯋꯥꯕꯁꯦ ꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯁꯤꯒꯤ ꯑꯦꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯑꯣꯀꯨꯄꯦꯁꯟ ꯃꯥꯒꯤ ꯊꯕꯛꯇꯨꯗ ꯃꯥꯁꯦ ꯋꯥꯏ ꯍꯥꯏꯕꯗꯣ ꯑꯣꯀꯦ ꯃꯗꯨꯒꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯖꯕꯅꯦ ꯃꯗꯨꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨꯗꯤ ꯊꯣꯏꯗꯣꯛꯄ ꯑꯩꯒꯤꯗꯤ ꯂꯩꯖꯗꯦꯅ ꯈꯟꯖꯩ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯕꯨꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯤꯟꯕ ꯃꯇꯝ ꯑꯦꯕ꯭ꯔꯤ ꯐ꯭ꯔꯥꯏꯗꯦ ꯑꯩꯈꯣই ꯏꯔꯥꯏ ꯈꯨꯗꯤꯡꯒꯤ ꯊꯥꯗꯣꯛꯄ ꯃꯇꯝꯗꯣ ꯃꯗꯨꯅꯕꯨ ꯍꯦꯟꯅꯕꯨ ꯅꯨꯡꯉꯥꯏꯔꯝꯃꯤ ꯁꯝꯅ ꯑꯩꯈꯣꯏ ꯋꯥꯗꯦ ꯃꯔꯝꯗ ꯑꯩꯒꯤ ꯏꯊꯧ ꯑꯃ ꯂꯩꯕ ꯍꯥꯏꯁꯤꯅ ꯁꯝꯅ ꯋꯥꯗꯦ ꯏꯚꯟ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯁꯤꯗ ꯊꯥꯗꯣꯛꯑꯦ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯁꯤꯗ ꯐꯔꯛ ꯇꯥꯔꯦ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯁꯤꯒꯤ ꯑꯌꯨꯛꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯪꯗ ꯕꯥꯏ ꯃꯤꯅꯤꯠ ꯇꯧꯔꯒ ꯑꯃ ꯇꯧꯔꯒ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯒꯤ ꯁꯝꯅ ꯑꯩꯈꯣꯏ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤꯗꯁꯨ ꯏꯁꯀꯦꯁ ꯂꯧꯗꯣꯏꯅꯦꯕ ꯑꯩ ꯃꯗꯨ ꯉꯝꯅꯕ ꯍꯣꯠꯅꯖꯕꯗ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯨꯗꯤ ꯃꯗꯨꯗꯤ ꯋꯥꯕꯁꯤꯡꯗꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯗꯨꯒꯤ ꯃꯆꯥꯛꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥ ꯍꯥꯎꯁꯇꯒꯤꯅ ꯂꯣꯏ ꯄꯤꯕꯤꯔꯛꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟ ꯃꯦꯗꯤꯌꯥꯗꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯗꯒꯤ ꯑꯩꯈꯣꯏ ꯇꯝꯕꯤꯔꯛꯄꯗꯒꯤ ꯄꯥꯎꯗꯒꯤ ꯑꯗꯨꯒ ꯃꯆꯥꯛꯁꯤꯡꯁꯨ ꯋꯥꯠꯇꯦ ꯑꯗꯨꯝ ꯋꯥꯕꯁꯤꯡꯗꯨꯗ ꯋꯥꯔꯤꯕ ꯑꯩꯈꯣꯏ ꯋꯥꯔꯗ ꯂꯩꯔꯤꯕ ꯁꯝꯅ ꯋꯥꯔ ꯐꯤꯜꯗ ꯂꯩꯔꯤꯕ ꯋꯥꯔꯤꯌꯔꯁꯤꯡ ꯗꯦꯟ ꯑꯗꯩ ꯈꯣꯡꯖꯪꯂꯣꯏ ꯂꯥꯟꯖꯪꯂꯣꯏꯁꯤꯡ ꯑꯗꯩ ꯁꯣꯛꯄꯜꯂꯤꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯑꯋꯥꯕ ꯇꯥꯗꯅ ꯑꯩꯈꯣꯏ ꯀꯥꯏꯅꯈ꯭ꯔꯕꯁꯤꯡ ꯂꯩꯒꯗ꯭ꯔꯕꯁꯤꯡ ꯃꯈꯣꯏꯗꯨ ꯈꯛꯁꯨ ꯋꯥꯕꯅꯤ ꯑꯩꯈꯣꯏ ꯀꯞꯇꯥꯒꯤꯗꯤ ꯑꯩꯈꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯑꯩꯒꯤ ꯂꯝꯁꯦ ꯀꯥꯏꯈ꯭ꯔꯅꯤ ꯌꯥꯝꯅ ꯍꯥꯏꯕꯒꯤ ꯊꯃꯣꯏꯗ ꯋꯥꯖꯕꯗꯨ ꯅꯠꯇꯅ ꯑꯩꯒꯤ ꯏꯁꯩꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯑꯋꯥꯕ ꯂꯩꯖꯗꯦ ꯑꯩꯒꯤ ꯑꯣꯖꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯒꯤ ꯄꯥꯎꯈꯨꯝꯁꯤꯁꯨ ꯍꯧꯖꯤꯛ ꯂꯥꯟꯁꯦ ꯂꯥꯛꯏꯕ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 3ꯁꯤꯗꯗꯤ ꯊꯥ ꯇꯔꯨꯛ ꯍꯥꯏꯕꯁꯤ ꯆꯍꯤ ꯇꯪꯈꯥꯏ ꯑꯃꯅꯦꯕꯀꯣ ꯆꯍꯤ ꯇꯪꯈꯥꯏ ꯐꯥꯖꯤꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯂꯥꯟꯗꯤ ꯍꯧꯗ꯭ꯔꯤ ꯀꯩꯅꯣꯁꯤ ꯃꯥꯁꯨ ꯃꯇꯥꯡ ꯑꯃ ꯐꯥꯎꯗꯦꯗ ꯑꯩꯅꯕꯨ ꯍꯥꯏꯖꯩ ꯂꯥꯟꯁꯤꯗꯤ ꯆꯍꯤ 5ꯗꯒꯤꯅ 8 ꯐꯥꯎꯗ ꯂꯩꯒꯅꯤ ꯍꯧꯖꯤꯛ ꯁꯣꯛꯅꯒꯗꯧꯔꯤꯕ ꯂꯥꯟꯁꯤ ꯆꯍꯤ 3 ꯊꯥ 3 ꯋꯥꯠꯂꯤ चही तरुक था तरु वाले हो ꯁꯤ ꯂꯥꯟꯁꯨ ꯑꯝꯇꯁꯨ ꯇꯧꯗ꯭ꯔꯤ लान हौद्री हो जा ꯂꯥꯟ ꯍꯧꯗ꯭ꯔꯤ ꯍꯥꯏꯕ ꯆꯪꯕꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏ ꯆꯪꯕꯁꯨ ꯌꯥꯗꯦ ꯑꯗꯨ ꯂꯧ ꯂꯣꯛꯄꯁꯨ ꯌꯥꯔꯣꯏꯗꯧꯔꯤ ꯑꯩꯈꯣꯏ ꯕꯪꯀꯔ ꯃꯌꯥꯝ ꯁꯥꯖꯜꯂꯒ ꯑꯗꯨ ꯌꯥꯝ ꯂꯨꯕ ꯑꯃꯁꯨ ꯂꯧꯕꯨꯛꯇ ꯕꯣꯝ ꯐꯨꯝꯂꯤ ꯀꯃꯥꯏꯅ ꯆꯪꯗꯣꯏꯅꯣ ꯑꯗꯨ ꯈꯔ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯨ ꯑꯗꯨꯝ ꯐꯅꯌꯥꯝ ꯁꯤꯒꯗꯕꯁꯨ ꯋꯥꯠꯂꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯈꯔꯗꯤ ꯑꯩꯈꯣꯏꯁꯨ ꯑꯋꯥ ꯃꯁꯥ ꯑꯁꯤ ꯑꯅꯥ ꯑꯁꯣꯛ ꯑꯄꯟꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯅꯪꯅꯤ ꯑꯩꯃꯛꯁꯨ ꯑꯗꯨꯝ ꯁꯣꯛꯂꯛꯈꯤꯕ ꯌꯥꯔꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗꯕ ꯐꯥꯎꯕ ꯌꯥꯔꯤ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯗꯣꯛꯅ ꯅꯥꯆꯨꯡꯗꯦ ꯑꯗꯨ ꯂꯥꯟꯗꯤ ꯊꯥ 3 ꯈꯛꯇ ꯉꯥꯏꯔꯤ ꯑꯁꯤꯗꯤ ꯁꯦꯡꯕꯗ ꯉꯥꯏꯔꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗꯤ ꯁꯦꯡꯕꯗꯤ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯗꯤ ꯅꯠꯇꯕꯅꯤ ꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯖꯗ꯭ꯔꯤꯕꯁꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯃꯈꯣꯏꯅꯗꯤ ꯑꯗꯨꯝ ꯀꯥꯞꯊꯔꯛꯏ ꯕꯪꯀꯔ ꯁꯥꯖꯤꯜꯂꯛꯏ ꯑꯩꯈꯣꯏ ꯃꯣꯏ ꯍꯦꯛ ꯃꯅꯥꯛꯇ ꯑꯗꯨ ꯂꯨꯔꯤꯗꯤ ꯑꯩꯈꯣꯏꯅ ꯂꯧ ꯂꯣꯛꯇꯣꯔꯤꯁꯤ ꯃꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯃꯗꯨ ꯀꯔꯤ ꯂꯥꯛꯄ ꯌꯦꯡꯁꯦ ꯍꯥꯏꯕꯗꯨ ꯈꯛꯇꯪ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯀꯨꯀꯤꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯦꯗ ꯑꯗꯨ ꯍꯣꯏ ꯑꯗꯨ ꯃꯈꯣꯏꯅ ꯆꯨꯡꯒꯣꯏ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯊꯦꯡꯕ ꯈꯛꯀꯤ ꯋꯥꯅꯤ ꯊꯣꯏꯗꯣꯛꯅ ꯈꯟꯗꯦ ꯃꯩꯇꯩꯅꯗꯤ ꯁꯝꯅ ꯀꯨꯀꯤꯁꯤ ꯊꯣꯏꯗꯣꯛꯅ ꯀꯥ ꯍꯦꯟꯅ ꯀꯤꯅ ꯈꯜꯂꯨꯕꯗꯤ ꯂꯩꯇꯦꯗ ꯍꯧꯖꯤꯛꯁꯤ ꯑꯗꯨꯗꯤ ꯂꯥꯟꯁꯤꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯗ꯭ꯔꯤ ꯍꯥꯏꯔꯦ ꯀꯝꯄꯜꯁꯔꯤ ꯇꯧꯔꯗꯣꯏꯅꯦ ꯂꯥꯟꯁꯤꯀꯣ ꯇꯧꯔꯕ ꯃꯇꯝꯁꯤꯗ ꯑꯣꯏꯔꯛꯄ ꯌꯥꯕꯁꯦ ꯇꯨꯡꯗ ꯃꯅꯤꯄꯨꯔꯁꯤꯗ
ꯑꯣꯏꯔꯛꯄ ꯌꯥꯕꯁꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯏꯅ ꯅꯥꯟ ꯌꯥꯝ ꯃꯥꯡꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯍꯣꯏ ꯑꯩꯅ ꯁꯥꯈꯤꯕ ꯑꯃꯈꯛ ꯂꯩꯌꯦ ꯑꯩꯅ ꯑꯦꯝ.ꯌꯨꯗ ꯑꯃꯨꯛ ꯁꯥꯖꯈꯤꯕ ꯑꯗꯨꯒ ꯑꯇꯣꯞꯄꯁꯨ ꯁꯥꯖꯈꯤꯕ ꯂꯩ ꯑꯃꯨꯛꯀꯁꯨ ꯑꯩꯅ ꯔꯤꯄꯤꯠ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯃꯇꯦꯛ 10 ꯊꯣꯛꯅ ꯇꯦꯛꯑꯕ ꯊꯥꯔ ꯀ꯭ꯂꯥꯁꯀꯤ ꯕ꯭ꯔꯤꯛꯁꯦ ꯆꯦꯛꯁꯦ ꯊꯥꯔ ꯀ꯭ꯂꯥꯁꯀꯤ ꯑꯗꯨ ꯔꯤꯄꯦꯌरिꯡ ꯇꯧꯕꯒꯤ ꯃꯍꯨꯠꯇꯗꯤ ꯎꯐꯨꯜ ꯇꯥꯅ ꯊꯨꯒꯥꯏꯔꯒ ꯔꯤꯐꯣर्म ꯇꯧꯕꯅ ꯐꯖꯕ ꯍꯦꯟꯒꯅꯤ ꯑꯗꯨꯗ ꯂꯥꯛꯀꯅꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯅ ꯑꯣꯋꯥꯔꯤꯁꯤꯡꯅ ꯑꯣꯔ ꯄꯤꯄꯜꯁꯤꯡꯅ ꯑꯣꯔ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯐꯕ ꯑꯃ ꯂꯥꯛꯅꯕꯒꯤꯗꯃꯛꯇꯅ ꯃꯌꯥꯝꯅ ꯆꯪꯁꯤꯟꯕꯤꯔꯤꯕꯁꯤ ꯑꯩꯕꯨꯗꯤ ꯌꯥꯎꯖꯗꯦ ꯒꯤꯇꯔ ꯑꯃ ꯄꯥꯏꯔꯒ ꯁꯨꯝ ꯑꯩꯕꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯀꯩꯅꯣꯗꯣ ꯁꯨꯝ ꯏꯟꯇꯔꯦꯁ ꯍꯥꯞꯆꯕ ꯁꯨꯝ ꯂꯩꯖꯕꯒꯤ ꯋꯥꯅꯤ ꯇꯧꯕꯤꯒꯗꯕ ꯄꯣꯠꯇꯨꯗꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯅ ꯗꯦꯟ ꯑꯜꯁꯣ ꯚꯤꯂꯦꯖ ꯚꯣꯂunteers ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯁꯤꯅ ꯑꯗꯒꯤꯗꯤ ꯑꯃꯨꯛꯁꯨ ꯋꯥꯔꯤꯌꯔꯁꯤꯡꯒꯤ ꯈꯨꯠꯇ ꯑꯣꯏꯅ ꯊꯝꯖꯒꯦ ꯑꯩ ꯃꯁꯤꯃꯗꯤꯃꯛꯅ ꯑꯩꯈꯣꯏꯅ ꯄꯨꯕꯤꯔꯛꯀꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯑꯩꯈꯣꯏ ꯃꯩꯇ꯭ꯔꯕꯥꯛꯁꯤꯒꯤ ꯁꯥꯟꯇꯤ ꯂꯩꯕ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯨ ꯂꯥꯟꯁꯤ ꯍꯧꯖꯤꯛꯁꯤ ꯍꯧꯗꯦ ꯇꯥꯔꯒꯁꯨ ꯑꯣꯖꯥ ꯇꯥꯡꯀꯛ ꯈꯔꯗꯤ ꯂꯩꯔꯨꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯩ ꯈꯔ ꯆꯨꯕꯗꯤ ꯍꯧꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯂꯤꯗꯔꯁꯤꯡ ꯃꯔꯨꯑꯣꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯆꯤꯡꯒꯤ ꯂꯝꯁꯤꯡꯁꯤꯗꯤ ꯑꯩ ꯊꯣꯛꯄ ꯊꯦꯝꯃꯒꯦ ꯍꯥꯏꯔꯒ ꯈꯔ ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯦꯛ ꯍꯟꯊꯈꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯇꯝꯄꯥꯛꯀꯤ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯡꯅꯁꯨ ꯑꯃꯨꯛ ꯑꯁꯤꯅ ꯅꯣꯏ ꯊꯣꯛꯄ ꯇꯧ ꯍꯥꯏꯔꯀꯥꯟꯗ ꯃꯌꯣꯟ ꯑꯃ ꯂꯩꯕꯒꯨꯝ ꯍꯦꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯀꯔꯝ ꯆꯨꯝꯕꯒꯦ ꯅꯠꯇꯦ ꯁꯤꯃꯈꯛ ꯂꯩꯌꯦ ꯅꯤꯡꯊꯧ ꯃꯌꯥꯝ ꯂꯩꯌꯦ ꯅꯤꯡꯊꯧ ꯃꯌꯥꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯗꯣ ꯃꯗꯨꯕꯨ ꯅꯤꯡꯊꯧꯔꯦꯜ ꯀꯧꯋꯦ ꯏꯟꯗꯤꯌꯥꯗ ꯁ꯭ꯇꯦꯠ ꯀꯌꯥꯃꯨꯛ ꯂꯩꯒꯅꯤ ꯃꯗꯨꯒꯤ ꯁꯤ.ꯑꯦꯝ ꯀꯌꯥꯃꯨꯛ ꯂꯩꯒꯅꯤ ꯁꯤ.ꯑꯦꯝꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯀꯣꯛ ꯊꯣꯡꯕꯗꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀꯧꯒꯅꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯃꯅ ꯅꯤꯡꯊꯧꯔꯦꯜ ꯑꯃꯗ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯅꯤꯡꯊꯧꯔꯦꯜꯅꯤ ꯑꯗꯣ ꯁꯤ.ꯑꯦꯝ ꯑꯃꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯗꯨꯒꯤ ꯑꯋꯥꯕꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯑꯃꯅ ꯅꯤꯡꯊꯧꯔꯦꯜ ꯑꯃꯗ ꯌꯥꯝ ꯍꯪꯀꯠꯅ ꯉꯥꯡꯕ ꯉꯝꯗꯦ ꯑꯗꯨꯅ ꯂꯥꯏꯛ ꯗꯦꯠ ꯑꯗꯨꯃ ꯄ꯭ꯔꯖꯥꯅ ꯑꯩꯈꯣꯏ ꯄꯤꯄꯜ ꯑꯩꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯃꯗ ꯅꯤꯡꯊꯧꯔꯦꯜ ꯅꯠꯇꯕ ꯅꯤꯡꯊꯧ ꯑꯃꯗ ꯍꯪꯀꯠꯅ ꯉꯥꯡꯕ ꯉꯝꯗꯦ ꯑꯗꯨꯒꯨꯝꯕꯅꯤ ꯁꯣꯝꯗ ꯑꯆꯨꯝꯕꯒꯤ ꯈꯔ ꯑꯩꯈꯣꯏ ꯊꯦꯡꯕ ꯌꯥꯗꯕꯗꯨꯁꯨ ꯗꯥꯎꯟ ꯈꯔ ꯂꯩꯕꯁꯤꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯐꯨꯗꯣꯛꯆꯕ ꯉꯝꯖꯗ꯭ꯔꯤꯕꯁꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯑꯩꯒꯨꯝꯕ ꯑꯩꯈꯣꯏ ꯄꯤꯛꯈ꯭ꯔꯕ ꯈꯣꯡꯅꯥꯎ ꯑꯃꯅ ꯅꯤꯡꯊꯧ ꯑꯃꯗ ꯌꯥꯝ ꯆꯦꯂꯦꯟꯖ ꯇꯧꯕꯒꯤ ꯏꯊꯤꯛꯇꯣ ꯂꯩꯇꯕꯒꯨꯝꯕꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯁꯦꯟꯇꯔꯒ ꯁ꯭ꯇꯦꯠꯀꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯈꯤꯇꯪ ꯍꯪꯈꯤꯕꯗꯨꯒꯤ ꯁꯄ꯭ꯂꯤꯃꯦꯟ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯋꯥꯍꯪꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠ ꯃꯟꯗꯦ ꯒ꯭ꯔꯨꯞꯀ ꯇꯥꯏꯐꯨꯟꯒ ꯈꯨꯠꯁꯝꯅꯔꯒ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯃ ꯆꯪꯁꯤꯜꯂꯤꯀꯥꯟꯁꯤꯗ ꯃꯌꯥꯝꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯁꯦ ꯀꯌꯥꯝ ꯂꯥꯛꯄꯤꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯂꯥꯛꯄꯤ ꯑꯗꯨꯝ ꯃꯁꯤꯁꯨ ꯃꯌꯥꯝꯗ ꯉꯁꯤ ꯆꯨꯝꯃꯤꯅ ꯍꯥꯏꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯕꯨ ꯀꯤꯗꯤ ꯀꯤꯕꯅꯦ ꯑꯩꯗꯤ ꯇꯁꯦꯡꯅꯗꯤ ꯑꯩꯈꯣꯏ ꯇꯥꯏꯐꯨꯟꯅ ꯁꯨꯝꯕ ꯊꯕꯛꯁꯦ ꯇꯧꯕꯁꯤ ꯌꯥꯝ ꯀꯤꯌꯦ ꯌꯥꯝꯅ ꯄꯩꯁꯥꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯖꯔꯤꯕꯗꯤ ꯏꯁꯩꯒꯤ ꯒ꯭ꯔꯨꯞꯅꯦ ꯏꯁꯩ ꯒ꯭ꯔꯨꯞꯁꯤꯅ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯊꯦꯡꯉꯛꯄ ꯀꯥꯟꯁꯤꯗ ꯌꯥꯝ ꯀꯤꯌꯦ ꯑꯗꯨ ꯂꯥꯏꯛ ꯃꯥꯏꯟꯗꯦꯠ ꯒ꯭ꯔꯨꯞꯅ ꯌꯥꯝ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯑꯦ ꯑꯩꯅ ꯂꯨꯄꯥ 100 ꯄꯥꯡꯉꯨꯕꯗ ꯅꯠꯇ꯭ꯔꯒ 1,000 ꯅꯠꯇ꯭ꯔꯒ 5,000 ꯄꯥꯡꯉꯨ ꯀꯥꯟꯗ ꯃꯤꯗꯨꯗꯤ ꯀꯩꯗꯧꯗꯧꯔꯤꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯂꯨꯄꯥ 1,00,000 ꯑꯣꯏꯔꯣ 1.5 ꯑꯣꯏꯔꯣ ꯃꯥ ꯄꯤꯔꯗꯤ ꯃꯥꯁꯤ ꯃꯐꯝ ꯑꯃꯈꯛꯅ ꯃꯥꯁꯤ ꯌꯦꯡꯖꯕ ꯉꯝꯃꯤ ꯀꯩꯅꯣꯁꯤ ꯂꯩ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯅ ꯆꯨꯝꯃꯕ꯭ꯔꯥ ꯑꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯑꯩꯈꯣꯏꯕꯨ ꯀꯣꯟꯊꯤ ꯈꯔ ꯆꯥꯕ ꯍꯧꯔꯗ꯭ꯔꯥ ꯑꯗꯨꯝ ꯍꯧꯗꯣꯔꯤꯕꯅꯤ ꯄꯩꯁꯥꯒꯤ ꯊꯕꯛꯅꯤꯅ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯣꯗꯤꯠꯁꯦ ꯑꯩꯈꯣꯏꯅ ꯑꯣꯏꯖꯔꯣꯏ ꯑꯁꯣꯝꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯀꯥꯞꯁꯤꯟꯕꯤꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯣꯏꯕꯤꯌꯨ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯣꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯇꯧꯕꯤꯔꯛꯐꯝꯗꯤ ꯊꯣꯛꯑꯦꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯇꯥꯔꯒ ꯂꯩꯔꯤꯁꯤ ꯁꯤ ꯀꯅꯥꯝꯇ ꯃꯇꯦꯡ ꯁꯤ ꯇꯧꯗꯧ ꯀꯥꯟꯗ ꯋꯥꯔꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤ ꯍꯌꯦꯡ ꯀꯅꯥꯝ ꯊꯣꯛꯂꯛꯑꯣ ꯌꯥꯗꯗꯅ ꯌꯥꯝ ꯐꯔꯛ ꯌꯥꯝ ꯇꯥꯔꯅꯤ ꯑꯩꯈꯣꯏ ꯁꯣꯛꯗꯅ ꯂꯥꯏ ꯑꯣꯏꯖꯧꯕꯩ ꯁꯨꯝ ꯊꯝ ꯂꯩ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯔꯨꯅꯤ ꯑꯗꯨꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯄꯥꯡꯉꯦ ꯃꯇꯦꯡꯗꯣ ꯂꯨꯄꯥ 1,000 2 ꯄꯥꯡꯕ 5 ꯄꯥꯡꯕ ꯑꯩꯗꯨꯅꯗꯤ ꯀꯩꯗꯧꯗꯧꯔꯤ ꯑꯗꯨ ꯃꯥꯕꯨ ꯀꯃꯥꯏꯅ ꯇꯧ ꯂꯥꯏꯌꯦꯡꯗꯣꯏꯅꯣ ꯒꯨꯂꯤ ꯂꯩꯕꯁꯨ ꯀꯣꯟꯁꯤ ꯀꯣꯟꯗꯕꯗꯣ ꯑꯗꯨꯅ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯅꯤꯖꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨ ꯅꯤꯕꯁꯤ ꯊꯕꯛꯁꯤꯗꯤ ꯌꯥꯝ ꯍꯩꯅꯗꯕꯅꯦꯕ ꯑꯩꯁꯦ ꯁꯦꯡꯅ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗꯒꯤ ꯍꯥꯏꯖꯕꯒꯤ ꯊꯕꯛꯁꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥꯗꯨ ꯑꯗꯨ ꯍꯥꯟꯅ ꯄꯩꯁꯥꯗꯨꯗ ꯑꯦꯗꯤꯛ ꯑꯣꯏꯔꯝ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯐꯣꯡꯕ ꯀꯣꯀꯤꯂꯦꯟ 1 2 3 4 ꯃꯌꯥꯝꯗꯤ ꯐꯣꯡꯕꯁꯦ ꯁ꯭ꯋꯥꯏꯗꯁꯨ ꯑꯩꯈꯣꯏ ꯗꯣꯅꯦꯁꯟ ꯕꯣꯛꯁ ꯑꯃ ꯊꯝꯃꯝꯒꯗꯧꯅꯦ ꯑꯩ ꯃꯗꯨꯗꯤ ꯇꯧꯖꯗꯦ ꯑꯩꯒꯤꯁꯦ ꯇꯥꯏꯇꯜ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯗ ꯗꯤꯄꯦꯟ ꯇꯧꯔꯒ ꯆꯠꯄꯗꯤ ꯀꯩꯅꯣꯗꯨ ꯅꯠꯇꯦ ꯍꯟꯗꯛꯀꯤ ꯀꯣꯀꯤꯂꯦꯟꯁꯤꯗꯤ
adu yamalaktabadagi akoi asokpasingigi awabadu urore then akoi lai mangamdabadugi then laigidrabasingi gisu samdan awa su urogano yengasida sopaga sope na khalaga sum tawjara thabak ko lai manje group na samna ya don sakmina akoi typing official singa adu ai yaw ai tin tawda thabak ne adu sopodi or ko ni marak tadi he jingi adu he club he khanna jadi he la he khanna ne kare soi gi ai soi dana ba hona je irang china maram orga jai koi ki maheroini linthangam gi hamajika ani gi matang sida hoji phawda chibu phangdan lerise sigi matang dadi oja mayam ni sei phongbiroi da na hambira pa yawe na sigi matang ni gi ai phongjer roi na khalle maram de lai khidra ba singi matang su hairam ni ama khagi phongoi natte lai khidra ba singi ama khag phong ta lai khidra mayam sing gi mi humfu humdra gi sum sei sak lai ta da sei na tai sar roi adu pull-up on the Saitava or some warrior Amaki or some group Amaki Saitata group among Amaka Harakadon. I don't know the Tovir, no Kulaki dressing to pull up among quite but under the pit like I could like dressing Yamu, then I'm to maintain a piece symbol Saitavi Amalaki, and some of the mother support of I know Saitazaki, but put any Coquelan 10 and 11, I don't know support of not there. I'm a Tangalak, but on the pull up not really me Amaki Saitaro can I think Kotaramaka had to come and talk to Camelo Teresi. Kaman tawdo adu tapta adu koi tongan onji jenga kharagani adu lai gedra singi sti nataga koi solo singi then adu warrior singi then akoi kongjang lo chan mai ben singi pulap on sai tharat di koi sai kadmo sindo mai kai amorom sakhi ne ai se kaina adu akoi ani lai gedre isa singa do then amji ki thie phangri akoi gi damang tari sa tapta gi nat ko tai thong sai ti thamo so on wa ko phong tok sen do thang bo su o sino mayam su kan hona di hai su thap jage nam no je ja jaga atang unajat ba ko na phangja ba do ga ngasi gi lai mande group ga typhoon ga kusam nar ga anda mayam da mateng pang bugi tanja se dai ko jo ja unajar ga atang khachitang yam da ba mateng tang pangja ba ngam ja ba je masi gi da makta ja ko so am no je do ga ko gi from akoi ning thok jam motor le long sajing bazar na lupa lising tara gi mateng pang gi ko simak sam ngam khai le sna koi tai pung gi den amso akoi lmg gi sai te gi thaga sa khong thok se ni ko mai ke de gi am no je ja tung koi na ja mayam gi seba mapung khana to bung am boi bi ko ngasi so isu nu pa gi sei mu ta phang jere je sig matang tang hang jo gi ja Sunu pagi se chani pana tambi bra aduga jana tambi bra ai di tambe ai mon da ai sur palo ai na ai ko sunu pa sina ai sak cha bo ya tre ai do lo ra bra na adagi di o na pa la ga thamam ba khaktani mahana sam mane ada man sa apa na ka no ne ko ai gi san pa si ipai sa khaktani ko ku kelen series thadari si mana ko hai tari studio gi engineer ne anu amso koi music player ne paisa ka tar hona je na do apa am sana dum san san ai di yau de hu ka tem ta ba ngai ai di sam si pong gi ko ge sa pung tara da sun ta ja gre ja ngai ja ga gi sei mo ge se lo na pung tara se ngai ja sun ta ja re ma to ko ma to to ja gra mi sam na ba si bo ka di ai ma ai yo to mi du tam mu se thong thoro do ma to to ja ni adum adu amara ba ki ni palo har mi na pan bi ka dum tha do kha ma to to ja gre sak pa na la gre ba am ga je ngi ni sum am ngai ja tung koi na soi koi miyam gi se ba obung phana to mi na ke se ja aduga jagu mamna swai na ngasi ge leibak sida logiri ba contribution logiri ba thodang se patik chawai ja se koi na cho angamba matam khudi muk mateng pa ngam mo se ge amata ga sa jaw ge koi gi ato to sok pali ba sing da amu se lai gi dra ba sing koi gi mateng pang ba su yam yauri koi gi lmg ga tai phum khak ta gi na te ado bari da ma koi ni chithau ba sing ga koi ni khong ga chap di go ma asem mo de ing sai pan mo chithau ho ai koi su mamang da chum ba kharom dai tare lang khang gu bi da lei relief kem da ya phibum song le ho yawe adu una mafam da una bu lor ga mu lai ne si lor ga hanak se ojik kana da takhel level am da hanak lai ki da ba nga ma
ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤ ꯌꯥꯝ ꯋꯥꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯝꯄꯦꯛ ꯇꯤꯚꯤꯗ ꯎꯈꯤꯕꯗꯒꯤ ꯃꯗꯨꯃꯁꯨ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯇꯥꯃꯣꯁꯤꯗ ꯃꯇꯦꯡ ꯄꯥꯡꯉꯨꯁꯦꯅ ꯍꯥꯏꯖꯔꯒ ꯑꯩꯗ ꯍꯥꯟꯅ ꯆꯠꯂꯨꯔꯒ ꯃꯊꯪ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯁꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯅꯠꯇꯅꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯕꯨ ꯑꯣꯏꯔꯣ ꯁꯣꯛꯏ ꯄꯪꯂꯤꯕꯁꯤꯡꯕꯨ ꯑꯣꯏꯔꯣ ꯃꯁꯤ ꯏꯁꯥ ꯏꯁꯥꯒꯤ ꯈꯟꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯋꯥꯈꯜ ꯈꯟꯃꯤꯟꯅꯕꯒꯤ ꯃꯇꯝꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯉꯥꯡꯗꯣ ꯍꯪꯆꯤꯠ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯑꯣ ꯍꯪꯆꯤꯠ ꯈꯟꯅꯔꯁꯤ ꯐꯔꯦ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯥꯅꯣ ꯒꯨꯔꯨ ꯁꯥꯊꯛꯄꯤ ꯆꯨꯊꯔꯣ ꯐꯠꯇꯕꯁꯤꯡ ꯇꯥꯎꯊꯔꯣ ꯅꯨꯡꯁꯤꯅꯁꯤ